थीब खंगदना लेरिबा महिरोय अनिगी मतंगदा करी करी थबक लौखटलबगे मेघचंद्र पाव असि ngarang nungthil phongkhiba kangla paw pawsedagi lokhatchabane irang asigi manungda mangkhibadagi hojik phawba thiba khangdana leiriba hizam linthoi ngambi amade hemanjit ki matangda kari kari thabak lokhatlabagi haina MLA ke Megachandra na assembly da star question pukhatkhre wahang asigi paw khumpiraduna chief minister N Biren haikhibada hojik phawbada case asiga mari lainana CBI na miyoy ani fagatuna thijinbagi thabak sathare autonomous body amana thijinbagi thabak satharibana akupa marwal house da thamba nungaite mathau tarabadi makhoi mangagi maming yauna akupa sing MLA da khangalaki haina chief minister na phongdokre hemanjit amade linthoi ngambi mihata chena ba manga fagat le charge sheet thangat khre pawasi ngarang ungthil phongki ba pandam pawse dagi lokhat chavane mamang sahi gi July 3 ta mangki badagi ngasi phawba thiba khangdana leiragliba mahiroi hizam hemanjit amade luwang bi linthoi ngambi gi case ka mari leinana thodok adu da chena ba miyoi manga faduna wathok asigi matangda chumba wayel fangnaba charge sheet thangat khre haina Manipur gi chief minister N Biren na phongdokre ngasi loisin ki ba state assembly mifam gi wahang pahongga mari lainana opposition MLA ke Megachandra na hanglakpa wahang gi paukhum piraduna chief minister na wafam asi phongdokhibane MPCC gi president su oiriba MLA ke Megachandra na mairoi ani asi mangkhibaga mari lainana hanglakpa wahang gi paukhum oina chief minister na phongdokhibada Independent agency ama oiriba Central Bureau of Investigation CBI na hairiba case asigi matangda yamna kupna yengchalle hawjik phawbagi di mahiroi ani asigi haksang phangba ngamdana leire adumakpu CBI na yamna kupna thijinbana maram oiraga chapchana haidokpa ngamdri haikhe amaromda thodok adu da senariba miyoi manga farabani na maming matha haibi na ba MLA ke Megachandra na thangalakiba wafamda hawjik maki oina di CBI na thijilibana MLA masada private oina senariba singi maming matha pizagi haina chief minister N Biren na house ta thamkhe MPSC na lawkiba exam kaya gi fal haidokpa ngamdana leire Surja Kumar pawasi ngarang ungthil phongkiba kanglai paki maira pawse dagi lokhatchabane ngarang assembly mifamda khangabok AC gi MLA Surja Kumar Okram na su 0 hour gi khudong chaba lawduna Manipur Service Commission gi hangduna leiriba chairman amade committee gi member gi matang da puthokhe hawjik MPSC na lawkiba maruoibe exam kaya haidokpa ngamdana leire khudong chadaba kaya leiriba si koganduna anoba chairman kaya haptuna exam asi haidokna bataksan khe khundrakpam AC gi MLA Lokesor na 0 hour da maitai amadi mitai bu schedule tribe list ta chalanaba miyamna khongjang kaya changsiliba sigi matang da house da puthoktuna laingak na tawba yaba thabak paikhat piyu haina thamkhe Permanent Housing Scheme gi makhada imung chamaga kuntraga mapan da kana ba phangan khre chief minister pawasi ngarang nungthil phongkhiba pandam pawse dagi lokhatchabane Manipur da thokli ba irang asina maram oiraga mayum makai thadoktunu lanjenari ba singe yum sanaba Scheme for Permanent Housing gi makhada imung chamaga kuntraga mapan da sel oina chada yangkai phangan khre loinana imung chamri ga humbudraga nithoi gi su chada yangkai mangjong na sanction tawre haina chief minister N Biren na phongdokre ngarang assembly mifam gi aroiba numit ki wahang paukhumda chief minister na wafam asi phongdokhibane wahang paukhumda opposition gi MLA TS Lokesor na hanglakpa wahang gi paukhum oina chief minister na hai waroisin puraktriba irang asida amanga ta thokraba miyoi singi lanthum khangdokpagi thabak mari leinaba district deputy commissioner gi khuthangda paikhatle makhoi gi pifam thokpa senpham sing adu assessment mapung phana loiraga compensation gi amount available resource gi matungina lepthoklaba matungda masa masa da phangangane khundrakpam kendra gi oina irang na maram oiduna mayum makai maina tumna chakraba imung singi oina lainga ki maikai dagi nauna sakraba sakhiba leirabade makhoi sing adu kana kana no haina MLA TS Lokesor na makata na hangkhe chief minister na masagi paukhum oina kendra si khaki yengduna khudong chaba pi khiba leite Imphal East ki oina imung chamaga taraga mapanda chada yangkai mangjong na yum sana ba senthang kai thokre loina personal information oibana kana kana no haibadu de house ta thamlaro yai khe